Tuminna layba sahising haiba si karino. Nangna gyan taba ngamdaba tuminna layba sahising. Ishwardagi nangna tadaba nangna kari amatasu udaba kari amatasu paudaba nang ngaure hainadi. Lai fatabanadi hairi adubu nangna ngamzaba makaidi. Nang hotnazari. Pada ani maduda Ishwarna aingonda hairei darshan adu isillu amasung korbakta madu haksillu pariba mahak aduna sennanaba mahakna masida hairibasi Ishwarna nangidamak piriba punsigi darshan amasung nangna Ishwargi wahaidagi phangzaba mahaki wasaksing adu nangna yamna laina amasung loina uba yaba mawongda thamu haibani maramdi taibangpan asida lai fattabadagi haurakpa oidaba minamba wafam kaya ama aikhoigi mitmangda yamna toina leirare aduna Ishwargi wahaiga sanadaba phibam kaya aikhoina thengnare aduna maram oiduna Ishwarna aikhoida pibikhraba darshan adu aikhoina setna paidrabadi madu aikhoi hek kaugadawagum thoi haujikti nakhoi punsigi darshan manglan amasung pandam amamam leiramgani mipum khudingmak full time ministry dadi kaubanate adubu awangba maphamda kananabadi mipum khudingmak kaubi mipum khudingmak chaukhatpa leigadabani hotnagadabani nangi darshan adu sendon kokpa haibasu yai natragana nangi punsi hongba ujaningbasu yai nangi punsida Ishwargi wahaiga sanadaba hiramsing adu nang hongdokninglambasu yai natragana nangna yamna sauningba miyoi aduga ingthana amasung harauna leiningbagi darshan oirambasu yai natragana nang actor actress oiningbagi manglan oirambasu yai saisakba natraga Ishwargi wangangba misak oininglambasu yai natragana missionary oiningbagi manglan oirambasu yai ama oirabasu amabu oirabasu nangwanda karigumba makhal amagi punsigi pandam amasung manglan amadi soidana leiramgani haina aina khalli aduga hairiba nangi manglan adu nangondagi satkidanaba tetna paigadabani maramdi saitandi manglan kaya huranbani matam supada aikhoigi manglansing adu mahakna mangphaunadanaba adum hotnaduna lei natraga Ishwarna ngaijabagi mahutta hairiba manglansing adu aikhoi isana hotnaduna mangphaunanaba hotnai Ishwarda ngaijaba haibasi khara luna thoi haibasi kana yaningbage maramdi darshan adu kakhraba matam amagidamaktani adubu aroibada masina wangangani amasung minamloi karigumba masina pantharabasu madugidamak ngaiduna layu maramdi masi soidana thokani panthaduna lairoi darshan adu akaknaba matam amagini akaknaba matam hairibasigi yamna nungai wafamdi masi karamba tamno haiba kana amatana khangba ngamde hairiba asi yamna thawaigi oiba wafam gumnadi oi hoi masidi asaba matamni hoi aina hairam libasi masini asaba matamni Ishwardagi wahai phangbagumna aikoi masida yamna harauba phawi adubu asumba hairagadi aikoi kari amatta khangde maramdi karamba matamdano haibadu Ishwarna hairoi mahakki makhutta aikhoigi matam lei haibasi khangbaga loinana aikhoina mahakbu thajaba mahakna pami nangi angang natraga nangi ima ipagi maphamda Ishwarna thabak tawbinaba yamna nungaizaramba yai karamba matamdano Ishwar karamba matamdano ai khangde karamba matamdano haibasigi wafamda langtaknaganu nangna ngairingaigi matam aduda nang karamba mawongda ngaigadage haiba adu oina wakhal tau nakhoina kaudanaba ai amuk hanna haiba mathau taribro nang karamba matamda ningkha tamgadawribano haiba aduda yamna wakhal tawruganu adubu nangna ngairingaigi matamda nang karamba mawongda ngaigadage haiba adu oina wakhal taw
ꯏꯁ꯭ꯋꯔꯅ ꯇꯧꯔꯤꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯃꯔꯝ ꯑꯃꯃꯝ ꯂꯩ꯫ ꯌꯦꯡꯉꯨ, ꯃꯍꯥꯛꯀꯤ ꯆꯥꯎꯊꯣꯛꯄ ꯄꯨꯟꯁꯤ꯫ ꯄꯗ 4 ꯃꯍꯥꯛꯀꯤ ꯅꯨꯡꯗ ꯆꯨꯝꯗꯦ, ꯑꯗꯨꯕꯨ ꯙꯔꯃ ꯆꯦꯟꯕ ꯃꯤꯅ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯍꯤꯡꯒꯅꯤ꯫ ꯆꯥꯎꯊꯣꯛꯄ ꯃꯤꯁꯤꯡꯗꯤ ꯃꯈꯣꯏ ꯃꯁꯥꯅ ꯊꯕꯛ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤ, ꯑꯗꯨꯕꯨ ꯃꯁꯤ ꯇꯁꯦꯡꯅ ꯐꯠꯇꯕ ꯋꯥꯐꯝꯅꯤ꯫ ꯑꯕ꯭ꯔꯥꯍꯝ ꯑꯃꯁꯨꯡ ꯁꯦꯔꯥꯗ ꯏꯁ꯭ꯋꯔꯅ ꯑꯉꯥꯡ ꯑꯃ ꯄꯤꯕꯤꯒꯅꯤ ꯍꯥꯏꯕ ꯋꯥꯁꯛ ꯄꯤꯈꯤꯕ ꯑꯗꯨ ꯑꯩꯈꯣꯏ ꯈꯪꯏ, ꯃꯗꯨ ꯃꯈꯣꯏꯅ ꯈꯜꯂꯝꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯀꯥ ꯍꯦꯟꯅ ꯊꯦꯡꯊꯔꯝꯃꯤ, ꯑꯗꯨꯅ ꯃꯈꯣꯏ ꯃꯁꯥꯅ ꯃꯁꯥꯒꯤ ꯑꯣꯏꯕ ꯊꯧꯔꯥꯡ ꯑꯃ ꯂꯥꯡꯂꯝꯃꯤ ꯑꯗꯨꯒ ꯑꯀꯣꯟꯕꯗꯗꯤ ꯏꯁꯃꯥꯏꯜ ꯑꯣꯏꯅ ꯄꯣꯛꯈꯤ꯫ ꯃꯍꯥꯛ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯃꯤꯁꯛꯅꯤ, ꯑꯗꯨꯅ ꯏꯁ꯭ꯋꯔꯕꯨ ꯃꯈꯣꯏꯒꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯊꯕꯛꯀꯤ ꯃꯄꯥꯟꯅ ꯃꯔꯤ ꯁꯦꯝꯕ ꯕꯥꯏꯕꯜꯗ ꯌꯥꯎꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯗꯨꯒꯤ ꯃꯤꯍꯨꯠ ꯏꯁꯃꯥꯏꯜꯅ ꯑꯣꯏꯈꯤ, ꯑꯗꯨꯕꯨ ꯑꯀꯣꯟꯕꯗꯗꯤ ꯋꯥꯁꯛ ꯄꯤꯕ ꯃꯆꯥ ꯏꯁꯥꯛ ꯂꯥꯛꯈꯤ꯫ ꯏꯁꯃꯥꯏꯜꯒꯤ ꯑꯔꯊꯗꯤ ꯂꯥꯟ ꯁꯣꯛꯅꯕ ꯃꯤ ꯍꯥꯏꯕꯅꯤ, ꯏꯁꯥꯛꯀꯤ ꯑꯔꯊꯅ ꯅꯣꯛꯄ ꯍꯥꯏꯕꯅꯤ꯫ ꯅꯪ ꯍꯔꯥꯎ ꯇꯌꯥꯝꯅ ꯍꯤꯡꯕ ꯅꯠꯇ꯭ꯔꯒ ꯃꯇꯝ ꯆꯨꯞꯄꯗ ꯂꯥꯟꯊꯦꯡꯅꯔꯒ ꯍꯤꯡꯕ ꯇꯥꯕꯅꯤ꯫ ꯃꯁꯤꯗꯤ ꯅꯪꯅ ꯅꯁꯥꯒꯤ ꯄꯨꯟꯁꯤ, ꯅꯁꯥꯒꯤ ꯑꯅꯤꯡꯕꯗ ꯍꯤꯡꯖꯕ ꯅꯠꯇ꯭ꯔꯒ ꯏꯁ꯭ꯋꯔꯗ ꯉꯥꯏꯖꯗꯨꯅ ꯏꯁ꯭ꯋꯔꯅ ꯆꯤꯡꯕꯤꯕ ꯃꯇꯨꯡ ꯏꯟꯅ ꯍꯤꯡꯖꯕ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯕꯥꯏꯕꯜꯅ ꯍꯤꯕ꯭ꯔꯨ 10ꯗ ꯍꯥꯏ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯤꯗꯨꯅ ꯅꯤꯡꯍꯟꯅꯕ ꯑꯁꯤ ꯏꯁ꯭ꯋꯔꯅ ꯀꯔꯤꯁꯨ ꯄꯥꯝꯗꯦ꯫ ꯑꯆꯥꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯂꯥꯛꯀꯅꯤ, ꯑꯗꯨꯒ ꯃꯍꯥꯛ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯍꯟꯊꯕ ꯃꯍꯥꯛꯅ ꯄꯥꯝꯗꯦ꯫ ꯄꯨꯛꯅꯤꯡ ꯍꯟꯊꯗꯅ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯐꯖꯅ ꯄꯥꯡꯊꯣꯛꯄ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯝꯃꯤ꯫ ꯑꯩꯅ ꯈꯟꯕꯗ ꯅꯈꯣꯏ ꯀꯌꯥ ꯑꯃꯗꯤ ꯀꯔꯤ ꯑꯃꯠꯇ ꯊꯣꯛꯇꯕ ꯇꯨꯃꯤꯟꯅ ꯂꯩꯕ ꯆꯍꯤꯁꯤꯡ ꯑꯗꯨꯗ ꯂꯩꯔꯤ, ꯅꯠꯇ꯭ꯔꯒ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯌꯥꯝꯅ ꯁꯤꯠꯄ ꯑꯃꯗ ꯅꯪꯅ ꯍꯤ ꯇꯣꯡꯂꯒ ꯂꯥꯛꯄ ꯃꯇꯝꯗ ꯖꯤꯁꯨꯅ ꯍꯤ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯕꯒꯨꯝꯕꯅꯤ, ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯐꯤꯚꯝ ꯑꯗꯨꯗ ꯖꯤꯁꯨꯅ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯕꯤꯗꯅ ꯂꯩꯔꯤ ꯍꯥꯏꯅ ꯅꯪꯅ ꯈꯜꯂꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯄ꯭ꯔꯚꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯖꯔꯝꯃꯤ, ꯏꯁ꯭ꯋꯔ, ꯑꯩ ꯅꯍꯥꯛꯀꯤ ꯅꯐꯝꯗꯒꯤ ꯀꯔꯤ ꯑꯃꯠꯇ ꯇꯥꯗꯕ ꯀꯨꯏꯔꯦ꯫ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯀꯔꯤ ꯑꯃꯠꯇ ꯉꯥꯡꯕꯤꯗ꯭ꯔꯤꯕꯅꯣ? ꯑꯐꯕ ꯄꯥꯎ ꯑꯃꯠꯇ ꯂꯩꯇꯕꯅꯅꯤ ꯍꯥꯏꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯥꯛꯈꯤ꯫ ꯑꯩꯅ ꯈꯜꯂꯝꯃꯤ, ꯏꯁ꯭ꯋꯔ ꯊꯥꯒꯠꯂꯝꯃꯤ, ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯇꯧꯕ ꯑꯗꯨ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯆꯠꯊꯈꯤꯒꯅꯤ꯫ ꯏꯁ꯭ꯋꯔꯗꯒꯤ ꯃꯇꯝ ꯀꯨꯏꯅ ꯀꯔꯤ ꯑꯃꯠꯇ ꯅꯪꯅ ꯇꯥꯗ꯭ꯔꯒꯗꯤ ꯅꯪꯅ ꯍꯥꯟꯅ ꯇꯥꯈꯤꯕ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯊꯒꯗꯕꯅꯤ꯫ ꯑꯃꯦꯟ꯫ ꯏꯁ꯭ꯋꯔꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯅꯤꯡꯂꯒꯗꯤ ꯃꯍꯥꯛꯅ ꯃꯗꯨ ꯈꯪꯍꯜꯂꯛꯀꯅꯤ꯫ ꯕꯥꯏꯕꯜꯗ ꯌꯥꯎꯕ ꯏꯁ꯭ꯋꯔꯒꯤ ꯃꯅꯥꯏ ꯈꯨꯗꯤꯡꯃꯛ ꯏꯁ꯭ꯋꯔꯒꯤ ꯂꯩꯕꯥꯛꯀꯤꯗꯃꯛ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯕ ꯆꯍꯤꯁꯤꯡ ꯑꯁꯤ ꯈꯪꯈꯤꯕ ꯉꯥꯛꯇꯅꯤ꯫ 1976ꯀꯤ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜ ꯑꯗꯨꯋꯥꯏꯗ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤꯗꯃꯛ ꯀꯧꯕꯤꯈꯤ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯑꯩꯅ ꯏꯁ꯭ꯋꯔꯗ ꯀꯞꯆꯔꯤꯉꯩꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯁꯣꯛꯄꯤꯈꯤ꯫ ꯑꯩ ꯍꯥꯟꯅꯗꯒꯤ ꯆꯔꯆ ꯆꯠꯄ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯃ ꯑꯣꯏꯔꯝꯂꯒꯁꯨ ꯑꯗꯨꯗꯒꯤ ꯏꯁ꯭ꯋꯔꯒ ꯑꯩꯒ ꯂꯩꯅꯕ ꯃꯔꯤ ꯍꯦꯟꯅ ꯐꯒꯠꯈꯤ꯫ ꯑꯩ ꯏꯁ꯭ꯋꯔꯒꯤ ꯃꯇꯥꯡꯗ ꯈꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩ ꯍꯥꯟꯅ ꯏꯁ꯭ꯋꯔ ꯈꯪꯂꯝꯂꯦ ꯍꯥꯏꯅ ꯍꯥꯏꯅꯤꯡꯏ꯫ ꯑꯅꯤ ꯑꯁꯤꯒꯤ ꯈꯦꯠꯅꯕ ꯂꯩ꯫ ꯏꯁ꯭ꯋꯔ ꯈꯪꯅꯅꯕꯒꯤꯗꯃꯛ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯀꯗꯕꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯍꯥꯛꯀꯤ ꯊꯥꯖꯕ ꯌꯥꯕꯁꯤꯡ ꯑꯗꯨ ꯎꯒꯅꯤ꯫ ꯏꯁ꯭ꯋꯔꯒ ꯂꯣꯏꯅꯕꯗ ꯑꯩꯈꯣꯏꯅ ꯇꯝꯖꯕ ꯐꯪꯖꯕ ꯀꯌꯥꯁꯤꯡ ꯑꯗꯨ ꯑꯉꯛꯄꯅ ꯊꯜꯂꯤ꯫ ꯑꯩꯅ ꯑꯩꯒꯤ ꯑꯍꯥꯟꯕ ꯇꯤꯆꯤꯡ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯃꯇꯝꯗꯨꯗꯗꯤ ꯀꯦꯁꯦꯠ ꯇꯦꯞ ꯑꯣꯏꯔꯝꯃꯤ꯫ ꯀ꯭ꯔꯣꯁ ꯑꯣꯚꯔ ꯇꯨ ꯗ ꯑꯗꯔ ꯁꯥꯏꯗ ꯍꯥꯏꯅ ꯀꯧꯕ ꯃꯦꯁꯦꯖ ꯑꯃꯅꯤ ꯃꯗꯨ, ꯑꯗꯨꯒ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯍꯩ ꯑꯃꯈꯛꯇꯗ ꯄꯨꯡ ꯑꯃ ꯆꯨꯞꯅ ꯉꯥꯡꯕ ꯑꯗꯨ ꯑꯩ ꯍꯥꯟꯅ ꯇꯥꯈꯤꯗ꯭ꯔꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯄꯨꯡ ꯑꯃ ꯆꯨꯞꯅ ꯁꯥꯡꯅ ꯉꯥꯡꯕ ꯑꯁꯤ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯏ, ꯑꯗꯨꯕꯨ ꯉꯥꯡꯂꯤꯕ ꯑꯁꯤ ꯄꯨꯡ ꯑꯃ ꯆꯨꯞꯅ ꯑꯩꯒꯤ ꯋꯥꯈꯜ ꯁꯣꯏꯊꯣꯛꯇꯅ ꯇꯥꯕ ꯉꯝꯕ ꯑꯗꯨꯕꯨꯅꯤ꯫ ꯑꯩꯅ ꯑꯩꯒꯤ ꯐꯃꯨꯡ ꯁꯦꯝꯂꯤꯉꯩꯗ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯀꯧꯕꯤꯔꯛꯈꯤ꯫ ꯅꯪꯅ ꯐꯅ ꯌꯥꯝꯅ ꯊꯕꯛ ꯆꯤꯟꯗꯨꯅ ꯅꯪꯒꯤ ꯊꯕꯛ ꯏꯟꯈꯥꯡꯁꯤꯡ ꯇꯧꯔꯤꯉꯩꯗ ꯑꯣꯏꯔꯕꯁꯨ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯅꯤꯡꯕ ꯂꯩꯔꯒꯗꯤ ꯃꯗꯨ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯈꯪꯍꯟꯕꯤꯔꯛꯀꯅꯤ꯫
ꯑꯩꯒꯤ ꯐꯃꯨꯡ ꯁꯦꯝꯂꯤꯉꯩ ꯃꯗꯨ ꯇꯧꯔꯤꯉꯩꯗ ꯑꯩ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ ꯍꯥꯏꯒꯗ꯭ꯔꯥ, ꯗꯔꯁꯟ ꯑꯃ ꯎꯏ ꯍꯥꯏꯒꯗ꯭ꯔꯥ, ꯑꯗꯨꯕꯨ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯃꯩ ꯍꯧꯅ ꯄꯥꯝꯖꯕ ꯑꯃꯅ ꯑꯩꯕꯨ ꯊꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯊꯥꯖꯕꯗ ꯑꯩꯅ ꯈꯜꯂꯤꯕ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯍꯥꯞꯄꯤꯕꯅꯤ, ꯃꯗꯨꯗꯤ ꯃꯇꯝ ꯑꯃꯗ ꯇꯥꯏꯕꯪꯄꯥꯟꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗꯤ ꯆꯠꯇꯨꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯇꯝꯕꯤꯔꯒꯅꯤ, ꯑꯗꯨꯒ ꯃꯤꯁꯤꯡꯅ ꯏꯁ꯭ꯋꯔ ꯈꯪꯂꯛꯄꯗ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯑꯆꯧꯕ ꯇꯤꯆꯤꯡ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯃ ꯂꯩꯒꯅꯤ꯫ ꯑꯩꯅ ꯉꯁꯤ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯑꯆꯧꯕ ꯇꯤꯆꯤꯡ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯃ ꯂꯩꯒꯅꯤ꯫ ꯑꯩꯅ ꯉꯁꯤ ꯃꯁꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯆꯍꯤ ꯀꯌꯥ ꯀꯌꯥꯗ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯔꯒ ꯂꯥꯛꯂꯕꯅꯤ, ꯃꯗꯨꯗꯤ ꯃꯁꯤꯒꯤ ꯑꯩꯒꯤ ꯃꯩ ꯍꯧꯅ ꯄꯥꯝꯖꯕ ꯑꯁꯤ ꯑꯩꯒꯤ ꯅꯨꯡꯗꯒꯤ ꯁꯨꯡꯆꯠ ꯆꯠꯊꯣꯛꯇꯦ꯫ ꯃꯁꯤꯒꯤ ꯄꯥꯝꯖꯕ ꯑꯁꯤꯅ ꯑꯩꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯤ꯫ ꯑꯩꯉꯣꯟꯗ ꯃꯩ ꯍꯧꯅ ꯄꯥꯝꯖꯕ ꯑꯁꯤ ꯐꯖꯅ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯒꯗꯕꯁꯤꯡ ꯑꯗꯨ ꯈꯜꯂꯨꯕꯗ ꯑꯩ ꯉꯛꯇꯕ ꯉꯝꯗꯦ꯫ ꯑꯗꯨꯅꯅꯤ ꯑꯩ ꯃꯗꯨ ꯇꯧꯕ ꯉꯝꯗꯦ, ꯑꯩ ꯑꯗꯥ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯅ ꯍꯥꯏꯕ ꯑꯁꯤ ꯑꯄꯪꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ, ꯅꯪꯒꯤ ꯏꯃꯨꯡ ꯑꯗꯨ ꯅꯪ ꯁꯦꯡꯗꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯅꯪꯅ ꯈꯟꯖꯔꯒꯗꯤ ꯅꯪ ꯇꯁꯦꯡꯅ ꯃꯗꯨ ꯇꯧꯕ ꯉꯝꯒꯅꯤ꯫ ꯅꯪ ꯁꯦꯜ ꯇꯣꯟꯕꯗꯒꯤ ꯇꯁꯦꯡꯅ ꯈꯟꯖꯔꯒꯗꯤ ꯅꯪ ꯃꯗꯨꯗꯒꯤ ꯀꯣꯛꯄ ꯉꯝꯒꯅꯤ꯫ ꯑꯩꯅ ꯃꯁꯤ ꯍꯥꯏꯕ ꯑꯁꯤꯗ ꯅꯈꯣꯏ ꯀꯔꯤ ꯑꯃꯠꯇ ꯈꯜꯂꯣꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯪꯅ ꯅꯪꯒꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯇꯁꯦꯡꯅ ꯈꯟꯖꯔꯒꯗꯤ ꯅꯪ ꯃꯗꯨ ꯇꯧꯕ ꯉꯝꯒꯅꯤ꯫ ꯍꯧꯈ꯭ꯔꯕ ꯆꯍꯤ 30 ꯑꯁꯤꯗ ꯑꯩꯉꯣꯟꯗ ꯂꯩꯕ ꯃꯩ ꯍꯧꯅ ꯄꯥꯝꯖꯕ ꯑꯁꯤꯅ ꯑꯉꯛꯄ ꯐꯪꯅ ꯑꯐꯕ ꯊꯕꯛꯁꯤꯡꯗ ꯏꯟꯁꯤꯟꯕꯤꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯩꯅ ꯃꯐꯝ ꯃꯐꯝ ꯆꯠꯇꯨꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯇꯧꯕ ꯌꯥꯝꯅ ꯊꯨꯅ ꯇꯧꯕꯒꯨꯝꯅ ꯈꯟꯈꯤ, ꯑꯗꯨꯕꯨ ꯆꯍꯤ 5ꯔꯣꯝꯗꯤ ꯃꯤ 10-15ꯔꯣꯝ ꯄꯨꯟꯕ ꯑꯄꯤꯛꯄ ꯍꯣꯝ ꯕꯥꯏꯕꯜ ꯁ꯭ꯇꯗꯤꯗ ꯇꯥꯛꯂꯝꯃꯤ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯇꯧꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯅꯅꯕ ꯑꯩ ꯊꯕꯛ ꯊꯥꯗꯣꯛꯄ ꯃꯊꯧ ꯇꯥꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯦꯜ-ꯊꯨꯝ ꯍꯦꯟꯅ ꯂꯥꯛꯅꯕ ꯏꯁ꯭ꯋꯔꯗ ꯍꯦꯟꯅ ꯊꯥꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯆꯍꯤ 6ꯂꯣꯝꯗꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯗꯔꯀꯥꯔ ꯈꯨꯗꯤꯡꯃꯛꯀꯤꯗꯃꯛ ꯏꯁ꯭ꯋꯔꯗ ꯇꯁꯦꯡꯅ ꯊꯥꯖꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯍꯞꯇꯥ 1-2ꯈꯛ ꯍꯥꯏꯕ ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯆꯍꯤ 6ꯅꯤ, ꯑꯗꯨꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩ ꯒ꯭ꯌꯥꯟꯗꯤ ꯇꯥꯈꯤꯗꯦ꯫ ꯑꯩꯅ ꯈꯜꯂꯝꯃꯤ, ꯏꯁ꯭ꯋꯔ ꯅꯪꯅ ꯑꯩꯕꯨ ꯀꯧꯕꯤꯔꯦ, ꯑꯗꯨꯒ ꯑꯩꯅꯁꯨ ꯍꯤꯔꯝ ꯀꯌꯥ ꯑꯃꯗꯁꯨ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤ, ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯦꯡꯕꯥꯡꯕꯤꯗ꯭ꯔꯤꯕꯅꯣ? ꯑꯗꯨꯒ ꯑꯩꯅ ꯀꯞꯇꯨꯅ ꯑꯃꯨꯛ ꯃꯗꯨ ꯇꯧꯔꯔꯣꯏ ꯈꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯗꯨꯗ ꯑꯃꯨꯛ ꯈꯣꯡ ꯊꯥꯡꯖꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯑꯩꯅ ꯀꯞꯇꯨꯅ ꯑꯃꯨꯛ ꯃꯗꯨ ꯇꯧꯔꯔꯣꯏ ꯈꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯗꯨꯗ ꯑꯃꯨꯛ ꯈꯣꯡ ꯊꯥꯡꯖꯤꯜꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯑꯩꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯇꯥꯛꯄꯤꯅꯅꯕ ꯆꯤꯟ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯏꯁ꯭ꯋꯔꯒꯤ ꯊꯥꯎ ꯅꯣꯏꯕꯤꯕ ꯑꯗꯨ ꯑꯩꯉꯣꯟꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯅꯅꯕ ꯏꯁ꯭ꯋꯔꯅ ꯊꯥꯎ ꯅꯣꯏꯕꯤꯕ ꯃꯇꯝꯗ ꯃꯗꯨ ꯅꯍꯥꯛ ꯈꯪꯒꯅꯤ, ꯅꯪꯒꯤꯗꯃꯛ ꯃꯗꯨ ꯌꯥꯝꯅ ꯂꯥꯏꯅ ꯊꯣꯛꯀꯅꯤ꯫ ꯀꯔꯝꯅ ꯄꯥꯎ ꯁꯟꯗꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯁꯨꯛꯇꯝ ꯇꯝꯈꯤꯗꯦ, ꯑꯗꯨꯕꯨ ꯑꯩꯅ ꯆꯤꯟ ꯍꯦꯛ ꯀꯥꯊꯣꯛꯄꯒ ꯃꯤ ꯃꯌꯥꯝꯅ ꯉꯛꯄꯗꯤ ꯂꯥꯏꯔꯗꯅ ꯑꯩ ꯏꯁꯥꯃꯛ ꯐꯥꯎꯕ ꯌꯥꯝꯅ ꯉꯛꯆꯩ꯫ ꯆꯍꯤ 5ꯅꯤ, ꯅꯨꯃꯤꯠ ꯈꯔ ꯈꯛ ꯅꯠꯇꯦ, ꯆꯍꯤ 5 ꯑꯩ ꯑꯄꯤꯛꯄ ꯍꯣꯝ ꯕꯥꯏꯕꯜ ꯁ꯭ꯇꯗꯤꯗ ꯇꯥꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯧꯕꯒꯤ ꯄꯩꯁꯥꯁꯨ ꯐꯪꯂꯝꯗꯦ, ꯑꯗꯨꯒ ꯃꯤꯁꯤꯡ ꯑꯗꯨ ꯌꯨꯝꯗꯒꯤ ꯆꯠꯈ꯭ꯔꯀꯥꯟꯗ ꯏꯇꯣꯝꯇ ꯌꯨꯝ ꯑꯗꯨ ꯁꯦꯡꯗꯣꯛꯆꯍꯧꯏ꯫ ꯑꯗꯨꯒꯨꯝꯕ ꯄꯤꯛꯂꯕ ꯍꯣꯝ ꯕꯥꯏꯕꯜ ꯁ꯭ꯇꯗꯤ ꯑꯗꯨꯗ ꯐꯥꯎꯕ ꯃꯤꯁꯤꯡꯅ ꯃꯨꯔꯨꯝ ꯁꯣꯟꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯩꯁꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯃꯈꯣꯏꯗ ꯇꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯍꯤ 5 ꯑꯗꯨ ꯂꯣꯏꯔꯛꯄꯗꯗꯤ ꯏꯁ꯭ꯋꯔꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯌꯦꯡꯉꯨ, ꯑꯩꯅ ꯑꯅꯧꯕ ꯑꯃ ꯇꯧꯔꯒꯅꯤ꯫ ꯃꯗꯨꯗ ꯑꯩ ꯈꯜꯂꯝꯃꯤ, ꯑꯣ ꯐꯔꯦꯗꯥ꯫ ꯆꯍꯤ 1 ꯆꯨꯞꯅ ꯑꯩ ꯀꯔꯤ ꯑꯃꯠꯇ ꯇꯧꯗꯅ ꯂꯩꯔꯝꯃꯤ, ꯃꯗꯨꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯃꯐꯝ ꯑꯃꯗ ꯊꯥꯡꯖꯤꯟꯕꯤꯗꯨꯅ ꯑꯩꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯗꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯅ ꯑꯩ ꯌꯥꯝꯅ ꯆꯃꯝꯅꯔꯝꯃꯤ, ꯑꯗꯨꯒ ꯃꯗꯨꯒꯤ ꯆꯍꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯊꯕꯛ ꯏꯟꯈꯥꯡꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯏꯆꯝ ꯆꯝꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯅꯅꯕ ꯂꯥꯏ ꯐꯠꯇꯕꯅ ꯑꯩꯉꯣꯟꯗ ꯏꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨꯒꯤꯗꯃꯛ ꯊꯥꯎ ꯅꯣꯏꯕꯤꯗ꯭ꯔꯕꯗꯤ ꯅꯪꯕꯨ
ꯊꯥꯎ ꯅꯣꯏꯕꯤꯔꯤꯕ ꯑꯗꯨ ꯑꯣꯏꯅ ꯇꯧꯐꯝ ꯊꯣꯛꯇ꯭ꯔꯥ? ꯑꯗꯨꯅ ꯃꯗꯨꯒꯤ ꯆꯍꯤ ꯑꯗꯨ ꯑꯩꯒꯤꯗꯃꯛ ꯑꯄꯪꯕꯒꯤ ꯆꯍꯤ ꯑꯣꯏꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯈꯤꯗꯦ, ꯀꯔꯤ ꯑꯃꯠꯇ ꯊꯣꯛꯈꯤꯗꯦ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯊꯣꯛꯈꯤ, ꯃꯔꯝꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯗ ꯊꯥꯡꯅꯅꯕ ꯃꯗꯨꯒꯤ ꯆꯍꯤ ꯑꯗꯨꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯝꯖꯈꯤ꯫ ꯃꯤ ꯀꯅꯥ ꯑꯃꯠꯇꯒ ꯑꯩ ꯆꯥꯡꯗꯝꯅꯅꯤꯡꯉꯥꯏ ꯗꯔꯀꯥꯔ ꯂꯩꯇꯦ ꯍꯥꯏꯕ ꯑꯗꯨ ꯑꯩ ꯇꯝꯖꯈꯤ꯫ ꯂꯨꯛ 2:12 ꯑꯉꯥꯡ ꯑꯗꯨ ꯎꯟ ꯀꯛꯅꯕꯒꯤ ꯅꯨꯃꯤꯠ 9ꯅꯤ ꯁꯨꯔꯕꯗ ꯃꯍꯥꯛꯀꯤ ꯃꯤꯡ ꯖꯤꯁꯨ ꯊꯣꯟꯈꯤ꯫ ꯃꯤꯡ ꯑꯁꯤ ꯃꯍꯥꯛꯄꯨ ꯄꯨꯛꯅꯨꯡꯗ ꯃꯤꯔꯣꯟꯗ꯭ꯔꯤꯉꯩꯗ ꯗꯨꯠ ꯑꯗꯨꯅ ꯊꯣꯜꯂꯝꯕꯅꯤ, ꯑꯗꯨꯒ ꯃꯧꯁꯤꯒꯤ ꯋꯥꯌꯦꯟ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯁꯦꯡꯗꯣꯛꯄꯒꯤ ꯅꯨꯃꯤꯠꯁꯤꯡ ꯑꯗꯨ ꯂꯣꯏꯔꯕꯗ ꯃꯈꯣꯏꯅ ꯖꯤꯁꯨꯕꯨ ꯖꯦꯔꯨꯁꯂꯦꯝꯗ ꯄꯨꯔꯛꯈꯤ꯫ ꯃꯁꯤ ꯃꯍꯥꯛꯄꯨ ꯏꯕꯨꯡꯉꯣ ꯁꯤꯟꯅꯅꯕ꯫ ꯃꯁꯤꯗ ꯑꯩꯈꯣꯏ ꯖꯤꯁꯨ ꯎꯔꯦ꯫ ꯃꯍꯥꯛ ꯅꯨꯃꯤꯠ 9ꯅꯤ ꯈꯛꯇ ꯁꯨꯔꯝꯃꯤ꯫ ꯄꯗ 38 ꯑꯗꯨ ꯄꯥꯔꯒꯗꯤ ꯑꯁꯨꯝꯅ ꯍꯥꯏ: ꯃꯈꯣꯏꯅ ꯏꯕꯨꯡꯉꯣꯒꯤ ꯋꯥꯌꯦꯟ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯔꯝ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯒꯥꯂꯤꯜꯗ ꯃꯁꯥꯃꯛꯀꯤ ꯈꯨꯡꯒꯪ ꯅꯥꯖꯔꯦꯠꯇ ꯍꯟꯈꯤ꯫ ꯄꯗ 90 ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨ ꯆꯥꯎꯈꯠꯂꯛꯇꯨꯅ ꯊꯋꯥꯏꯗ ꯀꯟꯈꯠꯂꯛꯈꯤ, ꯂꯧꯁꯤꯡꯅ ꯊꯟꯈꯤ, ꯑꯗꯨꯒ ꯏꯁ꯭ꯋꯔꯒꯤ ꯊꯧꯖꯥꯜ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯖꯤꯁꯨ ꯅꯨꯃꯤꯠ 9ꯅꯤꯗ ꯉꯥꯏꯔꯤꯉꯩ ꯃꯗꯨ ꯎꯔꯦ, ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯄ ꯑꯃꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯃꯍꯥꯛꯅ ꯆꯍꯤ 12 ꯁꯨꯗ꯭ꯔꯤ ꯐꯥꯎꯕꯗ ꯃꯍꯥꯛꯀꯤ ꯃꯇꯥꯡꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯕꯥꯏꯕꯜꯗ ꯑꯩꯈꯣꯏ ꯇꯥꯗꯦ, ꯎꯗꯦ꯫ ꯕꯥꯏꯕꯜꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯕꯨ ꯃꯍꯥꯛ ꯆꯥꯎꯈꯠꯂꯛꯏ ꯍꯥꯏꯕꯁꯤꯅꯤ꯫ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯤ ꯅꯥꯕ ꯐꯥꯎꯏ꯫ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯃꯍꯥꯛ ꯆꯥꯎꯈꯠꯂꯛꯏ꯫ ꯃꯍꯥꯛ ꯂꯧꯁꯤꯡꯗ ꯆꯥꯎꯈꯠꯂꯛꯏ, ꯃꯍꯥꯛ ꯍꯛꯆꯥꯡꯗ ꯆꯥꯎꯈꯠꯂꯛꯏ, ꯃꯍꯥꯛꯀꯤ ꯊꯋꯥꯏꯗ ꯀꯟꯈꯠꯂꯛꯏ꯫ ꯏꯁ꯭ꯋꯔ ꯑꯃꯁꯨꯡ ꯃꯤꯁꯤꯡꯒꯤ ꯊꯧꯖꯥꯟꯗ ꯃꯍꯥꯛ ꯆꯥꯎꯈꯠꯂꯛꯈꯤ꯫ ꯄꯗ 92 ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯍꯤ 12 ꯁꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯆꯥꯛꯈꯥꯡꯕꯒꯤ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯖꯦꯔꯨꯁꯂꯦꯝꯗ ꯀꯥꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯂꯥꯟꯊꯣꯛꯄꯤꯕꯒꯤ ꯆꯥꯛꯈꯥꯡꯕꯒꯤ ꯅꯨꯃꯤꯠꯁꯤꯡ ꯑꯗꯨ ꯂꯣꯏꯗꯨꯅ ꯃꯈꯣꯏꯅ ꯍꯜꯂꯛꯂꯕꯗ ꯅꯤꯄꯥꯃꯆꯥ ꯖꯤꯁꯨꯗꯤ ꯖꯦꯔꯨꯁꯂꯦꯝꯗ ꯂꯩꯍꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥ ꯃꯃꯥꯅ ꯃꯗꯨ ꯈꯪꯂꯝꯗꯦ꯫ ꯃꯈꯣꯏꯅ ꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯅꯨꯃꯤꯠ 8ꯔꯣꯝ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯖꯤꯁꯨ ꯌꯥꯎꯔꯝꯗꯕ ꯑꯗꯨꯗ ꯃꯈꯣꯏ ꯂꯥꯡꯇꯛꯅꯔꯗꯨꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯊꯤꯕ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯐꯪꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯃꯉꯣꯟꯗ ꯄꯗ 93ꯇ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯅꯤꯡꯅꯁꯪꯗ ꯒꯨꯔꯨꯁꯤꯡꯒꯤ ꯃꯔꯛꯇ ꯐꯝꯗꯨꯅ ꯃꯈꯣꯏꯅ ꯉꯥꯡꯂꯤꯕ ꯇꯥꯕꯒ ꯃꯈꯣꯏꯗ ꯋꯥꯍꯪꯁꯤꯡ ꯍꯪꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯕ ꯇꯥꯈꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯀꯤ ꯂꯧꯁꯤꯡ ꯑꯃꯁꯨꯡ ꯄꯥꯎꯁꯤꯡ ꯑꯗꯨꯗ ꯏꯉꯛ ꯉꯛꯂꯝꯃꯤ꯫ ꯏꯁ꯭ꯋꯔꯒꯤ ꯈꯨꯠ ꯑꯗꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯌꯥꯎꯕꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯊꯥꯎ ꯅꯣꯏꯕꯤꯕ ꯑꯗꯨ ꯌꯥꯎꯔꯝꯃꯤ꯫ ꯄꯗ 94 ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯎꯕꯗ ꯃꯈꯣꯏ ꯏꯉꯛ ꯉꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, "ꯏꯆꯥꯅꯤꯄꯥ, ꯅꯍꯥꯛꯅ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯌꯦꯡꯉꯨ, ꯅꯄꯥꯒ ꯑꯩꯒꯅ ꯄꯨꯛꯅꯤꯡ ꯋꯥꯅ ꯅꯍꯥꯛꯄꯨ ꯊꯤꯔꯛꯂꯤꯕꯅꯤ꯫" ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ, "ꯅꯈꯣꯏꯅ ꯑꯩꯕꯨ ꯀꯔꯤꯒꯤꯗꯃꯛ ꯊꯤꯔꯤꯕꯅꯣ? ꯑꯩꯅ ꯑꯩꯒꯤ ꯏꯄꯥꯒꯤ ꯊꯕꯛꯁꯤꯡꯒꯤ ꯃꯔꯝꯗ ꯈꯟꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯅꯈꯣꯏꯅ ꯈꯪꯗꯕ꯭ꯔꯥ?" ꯃꯁꯤꯗ ꯌꯥꯝꯅ ꯐꯖꯕ ꯋꯥꯐꯝ ꯈꯔ ꯂꯩ꯫ ꯃꯇꯝ ꯑꯗꯨ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯄꯥꯒꯤ ꯊꯕꯛꯁꯤꯡꯒꯤ ꯃꯔꯝꯗ ꯃꯍꯥꯛ ꯆꯤꯟꯐꯝ ꯊꯣꯛꯇꯦ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯌꯨꯝꯗ ꯄꯨꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯆꯍꯤ 19 ꯆꯨꯞꯅ ꯃꯗꯨꯗ ꯂꯩꯈꯤ, ꯑꯗꯨꯒ ꯆꯍꯤꯒꯤ ꯃꯇꯥꯡꯗ ꯕꯥꯏꯕꯜꯅ ꯍꯥꯏꯕꯕꯨ ꯃꯍꯥꯛ ꯆꯥꯎꯈꯠꯂꯛꯈꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯍꯣꯏ, ꯅꯪꯅ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯈꯟꯖꯕ ꯑꯗꯨ ꯇꯧꯕꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯀꯧꯕꯤꯔꯕꯗꯤ, ꯅꯠꯇ꯭ꯔꯒ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯍꯟꯅꯤꯡꯕ ꯂꯩ ꯍꯥꯏꯅ ꯅꯪꯅ ꯊꯥꯖꯔꯕꯗꯤ, ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯧꯅꯤꯡꯃꯟꯗꯨꯅ ꯏꯁ꯭ꯋꯔꯒꯤ ꯑꯆꯥꯕ ꯃꯇꯝ ꯑꯗꯨꯒꯤ ꯋꯥꯡꯃꯗ
Nangna section haudragadi nang aranba taurakpasu yai aina hairiba asi mayam gyan tabiribra. Matang zadana thabak ama paikhatpa asi yamna laina thoi madu natragana pukning hanthakiduna kari amata tawdana laikhibasu yauribani. Pada yankhai matoi adudagi mahakna makhoina Nazareta laktuna makhoigi makhapona laikhi ai masi yamna pamjai. Mahakna makhoigi makhapona laikhi yengbiu ꯑꯩꯈꯣꯏꯕꯨ ꯃꯇꯤꯛ ꯂꯩꯕ ꯃꯤꯁꯤꯡ ꯑꯣꯏꯅ ꯏꯁ꯭ꯋꯔꯅ ꯑꯣꯏꯍꯟꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯏꯊꯛ ꯊꯣꯡꯕꯁꯤꯡꯒꯤ ꯃꯈꯥ ꯄꯣꯟꯕ ꯃꯊꯧ ꯇꯥꯏ꯫ ꯐꯔꯦ, ꯍꯥꯏꯕ ꯏꯟꯗꯕ ꯑꯃꯁꯨꯡ ꯃꯈꯥ ꯄꯣꯟꯗꯕꯒꯤ ꯃꯇꯥꯡꯗ ꯇꯥꯏꯕꯪꯄꯥꯟꯅꯝ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯉꯛꯄ ꯐꯪꯕ ꯁꯃꯁ꯭ꯌꯥ ꯂꯩꯔꯤ꯫ ꯃꯤ ꯑꯃꯅ ꯑꯃꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯉꯥꯡꯕ ꯍꯥꯏꯕꯁꯤ ꯀꯅꯥ ꯑꯃꯠꯇꯅ ꯄꯥꯝꯅꯗꯦ꯫ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯃꯊꯧ ꯑꯗꯨꯇ ꯇꯧꯅꯤꯡꯉꯤ, ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯃꯈꯣꯏꯅ ꯄꯥꯝꯖꯕ ꯃꯑꯣꯡꯗꯇ ꯍꯤꯡꯅꯤꯡꯉꯤ, ꯃꯈꯣꯏꯅ ꯁꯦꯠꯅꯤꯡꯕ ꯐꯤ ꯑꯗꯨꯇ ꯁꯦꯠꯅꯤꯡꯉꯤ꯫ ꯀꯅꯥ ꯑꯃꯠꯇꯅ ꯅꯤꯇꯤ ꯅꯤꯌꯣꯝ ꯑꯃꯒꯤ ꯃꯈꯥ ꯄꯣꯟꯅ ꯍꯤꯡꯅꯤꯡꯗꯦ꯫ ꯑꯩ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯑꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ, ꯑꯗꯨꯒ ꯃꯁꯤ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗ ꯍꯦꯛꯇ ꯆꯤꯡꯁꯤꯜꯂꯛꯏ꯫ ꯃꯆꯥꯅꯤꯄꯥ ꯑꯗꯨꯅ ꯅꯤꯡꯇꯝꯍꯟꯕꯤꯔꯕ ꯑꯗꯨ ꯇꯁꯦꯡꯅ ꯅꯤꯡꯈꯥ ꯇꯝꯍꯟꯕꯤꯔꯕꯅꯤ꯫ ꯑꯩꯗꯤ ꯊꯋꯥꯏꯅ ꯆꯤꯡꯕꯤꯔꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯅꯠꯇꯦ, ꯅꯠꯇꯦ, ꯅꯪ ꯊꯋꯥꯏꯅ ꯆꯤꯡꯕꯤꯕ ꯃꯤꯁꯛ ꯑꯣꯏꯔꯒꯗꯤ ꯅꯪ ꯑꯉꯝ ꯑꯊꯧꯁꯤꯡꯒꯤ ꯃꯈꯥ ꯄꯣꯟꯕ ꯍꯩꯒꯅꯤ꯫ ꯅꯪ ꯆꯥꯎꯈꯠꯄ ꯃꯊꯧ ꯇꯥꯏ꯫ ꯃꯌꯥꯝ ꯍꯥꯏꯃꯤꯟꯅꯁꯤ, ꯑꯩꯈꯣꯏꯅ ꯄꯥꯝꯗ꯭ꯔꯕ ꯐꯥꯎꯕ ꯑꯉꯝ ꯑꯊꯧꯁꯤꯡꯅꯕꯨ ꯍꯥꯏꯔꯕꯗꯤ ꯑꯩ ꯇꯧꯒꯅꯤ ꯍꯥꯏꯕ ꯉꯝꯕ ꯐꯥꯎꯕ ꯅꯪ ꯆꯥꯎꯈꯠꯀꯗꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯒꯤ ꯃꯇꯥꯡꯗꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯃꯗꯨ ꯑꯩꯈꯣꯏꯅ ꯋꯥꯈꯜꯂꯣꯟ ꯆꯨꯝꯕꯒ ꯂꯣꯏꯅꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯃꯗꯨ ꯇꯧꯒꯗꯕꯅꯤ꯫ ꯃꯤꯅꯤꯠ ꯑꯃꯠꯇ ꯉꯥꯏꯕꯤꯈꯣ, ꯃꯈꯣꯏꯒꯤ ꯃꯇꯨꯡꯗꯁꯨ ꯃꯈꯣꯏꯒꯤ ꯃꯇꯥꯡꯗ ꯐꯠꯇꯕ ꯉꯥꯡꯂꯣꯏꯗꯕꯅꯤ꯫ ꯌꯦꯡꯕꯤꯌꯨ, ꯏꯁ꯭ꯋꯔꯅ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯇꯧꯈꯤꯕ ꯑꯗꯨ ꯑꯩꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯑꯇꯣꯞꯄ ꯈꯣꯡꯊꯥꯡ ꯑꯃꯗ ꯑꯩꯒꯤ ꯁꯍꯔꯗ ꯆꯔꯆ ꯑꯃꯗ ꯑꯩ ꯊꯕꯛ ꯇꯧꯅꯅꯕ ꯆꯠꯈꯤ꯫ ꯃꯗꯨ ꯑꯅꯧꯕ ꯆꯔꯆ ꯑꯃꯗꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯆꯍꯤ 33 ꯁꯨꯔꯝꯃꯤ, ꯑꯗꯨꯒ ꯆꯔꯆ ꯑꯗꯨꯗ ꯄꯥꯁꯇꯔ ꯑꯣꯏꯔꯝꯕ ꯃꯤꯁꯛ ꯑꯗꯨ ꯆꯍꯤ 23ꯇ ꯉꯥꯏꯔꯤꯕ ꯅꯍꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯪ ꯆꯍꯤ 23-33ꯇ ꯉꯥꯏꯔꯤꯉꯩꯗ ꯅꯪ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯗꯤ ꯃꯇꯝ ꯑꯗꯨꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯟꯕ, ꯁꯥꯎꯒꯟꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯩꯒ ꯃꯆꯠ ꯃꯥꯟꯅꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯆꯍꯤ ꯈꯔꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯈꯠꯅ ꯆꯩꯅꯕ ꯈꯔ ꯊꯣꯛꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯅꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯕꯣꯔ ꯄꯤꯕꯤꯈꯤ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯋꯨꯃꯟꯁ ꯕꯥꯏꯕꯜ ꯁ꯭ꯇꯗꯤ ꯃꯐꯝ ꯑꯗꯨꯗ ꯍꯧꯍꯟꯈꯤ, ꯑꯗꯨꯒ ꯃꯗꯨ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤ 100 ꯔꯣꯝ ꯅꯤꯇꯤꯒꯤ, ꯑꯗꯨꯒ ꯑꯀꯣꯟꯕꯗꯗꯤ ꯔꯦꯗꯤꯑꯣ ꯁ꯭ꯇꯦꯁꯟ ꯑꯃꯗꯒꯤ ꯃꯗꯨꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯁꯟꯗꯣꯛꯈꯤ꯫ ꯑꯗꯨꯒ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯑꯋꯥꯡ, ꯃꯈꯥ, ꯅꯣꯡꯄꯣꯛ ꯑꯃꯁꯨꯡ ꯅꯣꯡꯆꯨꯞꯇ ꯆꯠꯅꯅꯕ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯔꯦꯗꯤꯑꯣ ꯁ꯭ꯇꯦꯁꯟ ꯑꯃꯗꯒꯤ, ꯑꯗꯨꯒ ꯑꯀꯣꯟꯕꯗꯗꯤ 150 ꯌꯧꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯍꯞꯇꯥꯒꯤ ꯇꯤꯚꯤꯗ, ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯔ ꯂꯩꯔꯒ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯟꯗꯣꯛꯈꯤ, ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯃꯌꯥꯝ ꯑꯃꯗ ꯁꯟꯗꯣꯛꯈꯤ꯫ ꯑꯗꯨꯒ ꯉꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯆꯍꯤ 35ꯒꯤ ꯃꯇꯨꯡꯗ ꯑꯩ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯉꯁꯤꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯌꯧꯔꯛꯅꯕꯒꯤꯗꯃꯛ ꯑꯩꯅ ꯀꯔꯤ ꯀꯔꯤ ꯊꯦꯡꯅꯔꯛꯄꯒꯦ ꯍꯥꯏꯕꯗꯨꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯩ ꯍꯥꯏꯕ ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯖꯣꯏꯁꯀꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤꯒꯨꯝꯕ ꯑꯃ ꯑꯩꯁꯨ ꯄꯥꯝꯖꯩ ꯍꯥꯏꯅ ꯍꯥꯏꯔꯕꯗꯤ ꯌꯥꯝꯅ ꯂꯥꯏ꯫ ꯃꯁꯤ ꯅꯪꯅ ꯄꯥꯝꯕ ꯈꯛꯇꯅ ꯅꯪ ꯐꯪꯂꯣꯏ꯫ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ
ꯒꯨꯝꯅ ꯑꯩꯁꯨ ꯑꯣꯏꯅꯤꯡꯉꯤ ꯃꯍꯥꯛꯁꯨ ꯑꯗꯨꯅ ꯍꯦꯛꯇ ꯍꯥꯏꯔꯒ ꯑꯣꯏꯔꯛꯄ ꯅꯠꯇꯦ ꯆꯍꯤ 60 ꯁꯨꯔꯕ ꯐꯥꯎꯕ ꯑꯩ ꯗꯦꯚ ꯃꯦꯌꯔꯒꯨꯝꯅ ꯑꯩ ꯑꯣꯏꯅꯤꯡꯉꯤ ꯃꯗꯨꯗꯤ ꯏꯁ꯭ꯋꯔꯅ ꯇꯧ ꯍꯥꯏꯕꯁꯤꯡ ꯑꯗꯨꯇ ꯅꯪ ꯇꯧꯔꯕꯗꯤ ꯅꯪ ꯍꯦꯟꯅ ꯐꯔꯛꯀꯅꯤ ꯑꯃꯁꯨꯡ ꯍꯦꯟꯅꯁꯨ ꯅꯍꯥ ꯑꯣꯏꯔꯛꯀꯅꯤ ꯋꯥꯈꯜꯂꯣꯟ ꯆꯨꯝꯕꯒ ꯂꯣꯏꯅꯅ ꯑꯉꯝ ꯑꯊꯧꯁꯤꯡꯒꯤ ꯃꯈꯥ ꯄꯣꯟꯕ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯅ ꯇꯝꯕ ꯃꯊꯧ ꯇꯥꯈꯤꯕ ꯑꯁꯤ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯇꯧ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨ ꯑꯩꯅ ꯆꯨꯝꯗꯦ ꯍꯥꯏꯅ ꯈꯜꯂꯕꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯒꯦ ꯌꯥꯕ꯭ꯔꯥ ꯑꯉꯛꯄꯅꯤ ꯏꯁ꯭ꯋꯔꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯃꯍꯥꯛ ꯈꯪꯅ ꯈꯪꯅ ꯇꯧꯔꯤꯕꯅꯤ ꯉꯁꯤꯒꯤ ꯇꯝꯕꯤꯕ ꯑꯁꯤꯅ ꯅꯪꯒꯤ ꯃꯤꯠꯃꯥꯡꯗ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯗꯨ ꯃꯇꯝ ꯆꯨꯞꯄꯗ ꯊꯝꯅꯅꯕ ꯊꯧꯖꯤꯟꯕ ꯑꯣꯏꯁꯅꯨ ꯑꯗꯨꯕꯨ ꯃꯁꯤꯒ ꯂꯣꯏꯅꯅ ꯏꯁ꯭ꯋꯔꯗ ꯃꯁꯤ ꯅꯪꯉꯣꯟꯗ ꯕꯣꯔꯒꯤ ꯃꯁꯛ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯏꯁ꯭ꯋꯔꯅ ꯕꯣꯔ ꯄꯤꯕꯤꯁꯅꯨ ꯑꯗꯨꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯔꯁꯅꯨ Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite mahakna akhoi bu phi moru adu khakta natana leidiba singna chingchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite